Manipuri lonbu Assam ge associate official language oina Assam lenga ki ngarang famkiba assembly mifamna bilama oina pass tawkibabu Manipur ge Chief Minister Biren na mahak ki counterpart oiriba Assam ge Chief Minister Dr. Himanta Biswa Sarma bu Thagatpa Phongdokhre Phongdokhre India Today gi pawama gi matungina Chief Minister Biren na Assam ge Chief Minister ga phone gi khuthangda nungaiba phongdokladuna Assam lengak na lawrakliba khongthang asina Assam da khundariba Manipuri singna Manipuri nat amadi masagi lon asi matam sang na ngak senjaba ngamlagani Assam lengak na Manipuri lon bu Assam ge associate official language Oina Laothokhibada Assam da leiriba Manipuri singna matam gi Manipuri lon bu ngakchabada chingnaba leiraroi Loinana Assam lengak na Manipuri lon ngangba mioi singsu Assam gi tongan ba exam da yaw fanglagani haina Thagatpa Phongdokhre Assam gi Chief Minister Himanta Biswa Sarma nasu Thagatpa du da paupum piraduna mahaki lengak na lokhalakliba khongthang asi Assam da leiriba Manipuri furup singda khudong chaba fanghanbani makhoi su leibaga asi ge sarukamani chap manana fangfam thoi masida natana Assam na chawkhat maikai da sangsinba matamda awang nong poklamdam gi state singsu yawribani haina Phongdokhre